Hi ꯃꯌꯥꯝꯕꯨ ꯇꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯊꯩꯕꯣꯡꯅꯦꯕ ꯊꯩꯕꯣꯡꯁꯦ ꯌꯥꯝ ꯂꯥꯏꯅ ꯌꯥꯝ ꯍꯥꯎꯕ ꯃꯑꯣꯡꯗ ꯉꯧꯖꯔꯛꯀꯦ ꯆꯤꯛꯀꯟꯒ ꯃꯍꯥꯎ ꯑꯗꯨꯝ ꯃꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯂꯥꯏꯅ ꯉꯧꯖꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯩꯕꯣꯡꯁꯦ ꯈꯥꯏꯅꯕꯒꯤꯗꯃꯛ ꯃꯥꯗꯤ ꯃꯈꯣꯝ ꯌꯥꯝꯅ ꯊꯣꯛꯏꯗꯅ ꯑꯗ ꯊꯥꯡꯗ ꯈꯨꯠꯇ ꯅꯞꯇꯅꯕ ꯑꯁꯥꯗꯥꯎ ꯈꯔ ꯇꯩꯁꯜꯂꯦ ꯑꯗꯒꯤ ꯊꯥꯡꯅꯁꯨ ꯇꯩꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯅꯞꯄꯗꯨꯅ ꯃꯀꯨ ꯈꯣꯛꯄ ꯌꯥꯗꯕ ꯈꯨꯠ ꯆꯨꯁꯟꯕ ꯃꯌꯥꯝ ꯇꯧꯕꯅꯦꯕ ꯑꯗꯨ ꯇꯧꯗꯅꯕ ꯁꯨꯃꯥꯏꯅ ꯑꯁꯥꯗꯥꯎ ꯑꯃ ꯅꯟꯖꯟꯕꯤꯔꯦ ꯑꯗꯨꯒ ꯈꯣꯛꯑꯁꯦ ꯊꯩꯕꯣꯡꯁꯦ ꯌꯥꯝ ꯀꯜꯂꯦ ꯑꯩꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯣꯛꯄ ꯌꯥꯒꯗ꯭ꯔꯅ ꯇꯧꯔꯦ ꯊꯥꯎꯒ ꯇꯩꯁꯜꯂꯒ ꯊꯥꯡꯁꯤꯅ ꯈꯔ ꯊꯧꯕꯥꯗꯕꯒ ꯈꯥꯏꯕ ꯌꯥꯗꯗꯅ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯑꯗꯨꯅ ꯊꯥꯡ ꯁꯣꯔꯤꯁꯤꯒ ꯃꯨꯛꯇꯅ ꯈꯥꯏꯔꯤꯕꯅꯤ ꯌꯥꯔꯛꯇꯗꯅ ꯊꯥꯡ ꯑꯆꯧꯕꯅ ꯂꯧꯔꯒ ꯈꯥꯏꯗꯣꯏꯅꯤ ꯃꯥꯁꯦ ꯅꯧꯔꯤꯕꯒꯤꯁꯨ ꯈꯥꯏꯕ ꯌꯥꯗꯕ ꯍꯥꯏꯗꯤ ꯅꯞꯁꯟꯕꯗꯣ ꯈꯣꯝ ꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯊꯥꯡ ꯑꯆꯧꯕꯁꯤꯅ ꯁꯨꯃꯥꯏꯅ ꯈꯥꯏꯔꯀꯥꯟꯗ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯊꯥꯡ ꯃꯆꯥꯁꯤꯅꯗꯤ ꯌꯥꯗ꯭ꯔꯦꯕ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯏꯁꯤꯡꯁꯤꯗ ꯃꯆꯨꯒ ꯊꯥꯎꯒ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯇꯤꯡꯕꯤꯔꯅꯤ ꯑꯗꯨꯒ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯀꯥꯝꯃꯁꯤꯀꯣ ꯊꯩꯕꯣꯡꯗꯣ ꯀꯨꯀꯔꯗ ꯑꯃꯨꯛꯇꯪ ꯀꯥꯝꯊꯣꯛꯅꯕ ꯏꯁꯤꯡ ꯃꯥꯞ ꯑꯃ ꯍꯩꯕꯤꯔꯁꯤ ꯑꯁꯥꯗꯥꯎ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯅꯞꯁꯟꯗꯅꯕ ꯑꯁꯥꯗꯥꯎ ꯈꯔ ꯍꯥꯞꯄꯒ ꯃꯆꯨ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯊꯨꯝ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯁꯤꯒꯤ ꯏꯁꯤꯡꯁꯤꯅ ꯁꯧꯔꯛꯑꯀꯥꯟꯗ ꯑꯣꯏꯅ ꯊꯩꯕꯣꯡ ꯍꯥꯞꯄꯁꯦ ꯁꯧꯍꯜꯂꯁꯦ ꯁꯧꯔꯦꯀꯣ ꯃꯌꯥꯝ ꯊꯩꯕꯣꯡ ꯍꯥꯞꯆꯜꯂꯁꯤ ꯊꯩꯕꯣꯡ ꯍꯥꯞꯆꯜꯂꯁꯤ ꯑꯃꯨꯛꯇꯪ ꯀꯥꯝꯊꯣꯛꯑꯁꯤꯀꯣ ꯀꯨꯀꯔꯗꯩ ꯀꯥꯝꯃ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯏꯪꯍꯜꯂꯒ ꯁꯨꯃꯥꯏꯅ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯍꯥꯞꯄꯁꯦ ꯒꯔꯝ ꯃꯁꯂꯥ ꯑꯗꯩ ꯀꯥꯁꯃꯤꯔ ꯆꯤꯜꯂꯤ ꯁ꯭ꯄꯨꯟ ꯑꯃꯃꯝ ꯍꯥꯞꯄꯁꯦ ꯑꯗꯒꯤ ꯃꯤꯛꯁ ꯃꯔꯨ ꯃꯔꯥꯡ ꯃꯤꯠ ꯃꯁꯥꯂꯥ ꯑꯗꯩ ꯃꯆꯨ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯖꯤꯟꯖꯔ ꯄꯦꯁ ꯇꯛꯈꯥꯏꯕꯗꯣ ꯍꯥꯞꯆꯜꯂꯁꯤ ꯑꯗꯨꯒ ꯀꯣꯔꯟ ꯐ꯭ꯂꯣꯔ ꯆꯥꯃꯁ 2 ꯑꯃ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯀꯥꯟꯗ ꯑꯩꯁꯦ ꯅꯤꯡꯁꯤꯡꯉꯛꯇꯣꯏꯅꯦꯕ ꯊꯨꯝꯁꯦ ꯍꯥꯞꯄꯝꯗꯗꯅ ꯊꯨꯝꯁꯦ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯤ ꯊꯨꯝꯁꯦ ꯃꯥꯏ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯁꯦ ꯐꯨꯠꯄꯗꯁꯨ ꯍꯥꯞꯄꯦ ꯍꯣꯔꯦꯟ ꯐ꯭ꯔꯥꯏ ꯇꯧꯕꯗꯁꯨ ꯈꯔ ꯍꯥꯞꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯝꯗꯕꯤꯗ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯁꯦ
ꯐꯖꯅ ꯁꯨꯃꯥꯏꯅ ꯇꯣꯠꯄꯤꯔꯒ ꯃꯅꯨꯡ ꯊꯤꯠꯅ ꯆꯪꯍꯜꯂꯀꯥꯟꯗ ꯃꯦꯔꯤꯅꯦꯠ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯑꯣꯏꯁꯨ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯗꯣꯏꯅꯦꯕ. ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯨꯝ ꯃꯣꯔꯣꯛ ꯀꯩꯀꯥꯁꯦ ꯊꯩꯕꯣꯡꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯆꯪꯈꯤꯅꯕ. ꯑꯗꯨꯗꯤ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒꯦꯀꯣ. ꯑꯗꯩ ꯊꯥꯎꯁꯤ ꯁꯥꯔꯦ. ꯊꯥꯎ ꯈꯔ ꯍꯩꯔꯦ ꯍꯥꯏꯒꯦ ꯇꯧꯅꯦ. ꯊꯥꯎꯁꯤ ꯁꯥꯔꯦ. ꯑꯗ ꯁꯤꯗ ꯚꯤꯖꯤꯇꯦꯕꯜ ꯍꯥꯞꯅꯤꯡꯕ ꯍꯥꯞꯄ ꯌꯥꯏ. ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯔꯩꯕꯇꯪ ꯍꯥꯞꯄꯦ. ꯇꯤꯜꯍꯧ ꯆꯥꯎ ꯆꯥꯎꯅ ꯈꯥꯏꯕ ꯈꯔ ꯍꯥꯞꯄꯦ. ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯣꯃꯦꯇꯣ ꯈꯔ ꯍꯥꯞꯄꯦ. ꯁꯤꯁꯦ ꯉꯥꯛꯇꯪ ꯉꯧꯗꯣꯏꯅꯦ, ꯌꯥꯝ ꯀꯨꯏꯅ ꯉꯧꯔꯣꯏ. ꯉꯥꯛꯇꯪ ꯉꯧꯔꯀꯥꯟꯗ ꯑꯗꯨꯝ ꯂꯧꯊꯣꯛꯇꯣꯏꯅꯦ. ꯃꯆꯨ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯁꯤꯜꯂꯛꯑꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯗꯕꯅꯦ. ꯌꯥꯔꯅꯤ. ꯑꯗꯨꯗꯤ ꯂꯧꯊꯔꯁꯤ. ꯑꯗꯨꯒ ꯊꯥꯎ ꯈꯤꯇꯪ ꯑꯃꯨꯛ ꯍꯩꯔꯁꯤ. ꯉꯁꯥꯏꯒꯤ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯈꯤꯕ ꯊꯩꯕꯣꯡꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯈꯥꯡꯁꯤꯗ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯇꯣꯏꯅꯦꯕ. ꯃꯆꯨꯗꯤ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯕꯅꯤ, ꯍꯥꯎꯗꯧ ꯌꯥꯝ ꯃꯥꯟꯕꯅꯤ. ꯐꯖꯅ ꯊꯥꯎꯁꯤꯗ ꯐꯖꯅ ꯊꯨꯡꯅꯕ ꯁꯨꯃꯥꯏꯅ ꯑꯣꯠꯄꯤꯔꯅꯤ. ꯃꯩ ꯌꯥꯝ ꯀꯟꯅ ꯊꯥꯗꯕꯤꯗ ꯃꯅꯨꯡꯗ ꯆꯪꯅ ꯃꯨꯟꯅꯕ. ꯑꯗꯨꯗꯤ ꯌꯥꯔꯅꯤ. ꯂꯧꯊꯔꯒ ꯊꯝꯈ꯭ꯔꯁꯤ. ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯎ ꯈꯖꯤꯛꯇꯪ ꯍꯩꯔꯁꯤ, ꯌꯥꯝꯗꯕꯤꯗ. ꯑꯗꯨꯒ ꯁꯦꯝ ꯁꯥꯔꯤꯕ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯀꯗꯕꯁꯤꯡꯗꯣ ꯍꯥꯞꯄꯁꯤ. ꯇꯤꯜꯍꯧ ꯈꯔ ꯍꯥꯟꯅ ꯍꯥꯞꯄꯦ. ꯆꯅꯝ ꯍꯥꯞꯆꯜꯂꯦ. ꯑꯗꯨꯒ ꯁꯤꯁꯦ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯑꯣꯏꯁꯜꯂꯛꯄꯗ ꯇꯣꯃꯦꯇꯣ ꯄꯦꯁ ꯁꯦꯝꯃ ꯊꯝꯕꯅꯦꯕ, ꯁꯤ ꯍꯥꯞꯆꯟꯗꯣꯏꯅꯤ. ꯑꯗꯨ ꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯔꯨ ꯃꯔꯥꯡꯁꯦ ꯂꯣꯏꯅ ꯁꯨꯅꯕ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯞꯇꯣꯏꯅꯦꯕ. ꯈꯖꯤꯛ ꯈꯖꯤꯛ ꯂꯣꯏꯅ ꯍꯥꯞꯄꯦ. ꯒꯔꯝ ꯃꯁꯂꯥ, ꯃꯤꯠ ꯃꯁꯂꯥ, ꯑꯗꯒꯤ ꯃꯤꯛꯁ ꯃꯔꯨ ꯃꯔꯥꯡ, ꯑꯗꯒꯤ ꯃꯆꯨ ꯈꯔ ꯂꯣꯏꯅ ꯍꯥꯞꯄꯦ. ꯑꯗꯨꯒ ꯇꯣꯃꯦꯇꯣ ꯄꯦꯁ ꯍꯥꯞꯆꯜꯂꯁꯦ. ꯑꯗꯨꯒ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯕꯣꯡ ꯕꯣꯡ ꯁꯧꯍꯜꯂꯁꯤ. ꯊꯨꯝ ꯁꯤꯗꯁꯨ ꯈꯤꯇꯪ ꯍꯥꯞꯇꯣꯏꯅꯦꯕ. ꯉꯁꯥꯏ ꯈꯔ ꯊꯥꯈ꯭ꯔꯦꯗꯅ, ꯑꯗꯨꯅ ꯁꯤꯗ ꯌꯥꯝ ꯊꯥꯛꯆꯟꯕꯗꯤ ꯌꯥꯔꯔꯣꯏ. ꯁꯤꯒꯤ ꯃꯍꯤꯁꯤ ꯑꯣꯏꯅ ꯅꯝꯅꯕ ꯆꯥꯡꯇꯪ ꯍꯥꯞꯄꯁꯤ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯊꯨꯝꯁꯤ ꯌꯥꯛꯑꯅꯦꯕ.
ꯕ꯭ꯔꯣꯡ 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 ꯁꯧꯍꯟꯕꯤꯔꯅꯤ ꯉꯥꯏꯍꯥꯛ꯫ ꯃꯍꯤꯁꯦ ꯃꯨꯜꯂꯛꯄ ꯀꯥꯟꯗ ꯊꯩꯕꯣꯡꯁꯦ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯄꯅꯤꯔꯒ ꯃꯥꯟꯕꯅꯤ ꯌꯦꯡꯕꯗ꯫ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯐꯖꯅ꯫ ꯁꯤꯒꯤ ꯑꯍꯥꯟꯕ ꯃꯍꯤꯁꯦ ꯀꯪꯅꯕ ꯉꯧꯈꯤꯗꯣꯏꯅꯦꯕ꯫ ꯀꯪꯅꯕ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯁꯧꯍꯟꯈꯤꯅꯦꯕ꯫ ꯀꯪꯁꯤꯜꯂꯛꯑ ꯃꯇꯨꯡꯗ ꯉꯁꯥꯏ ꯐ꯭ꯔꯥꯏ ꯇꯧꯈꯤꯕ ꯚꯤꯖꯤꯇꯦꯕꯜꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯁꯦ꯫ ꯑꯗꯨꯒ ꯐꯖꯅ ꯇꯞ ꯇꯞꯅ ꯑꯣꯠꯄꯤꯔꯅꯤ꯫ ꯃꯩꯗꯤ ꯌꯥꯝ ꯀꯟꯅ ꯊꯥꯗꯦꯀꯣ, ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯊꯨꯅ ꯀꯪꯁꯤꯜꯂꯒ ꯀꯩꯅꯣꯁꯦ ꯃꯍꯥꯎꯁꯦ ꯃꯅꯨꯡꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯀꯪꯁꯤꯜꯂꯛꯀꯗꯣꯏꯅꯦꯕ꯫ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯉꯧꯕꯤꯔꯅꯤ꯫ ꯑꯗꯣ ꯃꯈꯨꯝ ꯉꯥꯛꯇꯪ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯁꯦ꯫ ꯃꯍꯤ ꯍꯥꯞꯄ ꯌꯥꯁꯜꯂꯛꯑꯅꯤ꯫ ꯅꯞ 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 ꯂꯥꯎꯁꯜꯂꯛꯑꯦ꯫ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯔꯦ꯫ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯤꯔꯁꯤ, ꯌꯥꯝꯗꯕꯤꯗ꯫ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯁꯤ꯫ ꯁꯧꯒꯠꯂꯛꯑꯦꯕ ꯐꯖꯅ ꯁꯨꯃꯥꯏꯅ ꯁꯧꯒꯠꯍꯜꯂꯅꯤ꯫ ꯂꯣꯏꯁꯜꯂꯛꯑꯦ ꯃꯌꯥꯝ꯫ ꯍꯧꯖꯤꯛꯀꯤ ꯃꯍꯤꯁꯤꯡꯗꯣ ꯑꯅꯝꯕꯅ ꯂꯣꯏ ꯀꯪꯈ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯅꯞ ꯅꯞ ꯂꯥꯎꯅ ꯉꯧꯗꯣꯏꯅꯦ꯫ ꯂꯣꯏꯁꯜꯂꯛꯑꯦ꯫ ꯉꯁꯥꯏ ꯃꯍꯤ ꯌꯥꯎꯔꯝꯕꯁꯤꯡꯗꯣ ꯊꯩꯕꯣꯡꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏ ꯆꯪꯈ꯭ꯔꯦ, ꯀꯪꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯅ ꯂꯣꯏꯔꯦ ꯃꯌꯥꯝ꯫ ꯌꯦꯡꯕꯗ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯩꯈꯣꯏ ꯁꯥꯏꯅ ꯆꯥꯕꯗꯗꯤ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏ꯫ ꯂꯣꯏꯔꯦ, ꯔꯦꯗꯤ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯊꯩꯕꯣꯡ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ꯫ ꯌꯥꯝ ꯍꯥꯎꯕꯅꯤ꯫ Thank you for watching.